ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯌꯥꯏꯁꯤꯁꯨ ꯀꯟꯗꯤ ꯀꯟꯕ ꯖꯥꯠꯅꯤ꯫ ꯀꯔꯤ ꯐꯖꯕ ꯋꯥꯍꯩ ꯏꯔꯒ ꯀꯔꯤ ꯋꯥꯍꯩꯅ ꯂꯩꯇꯦꯡ ꯑꯣꯏꯅ ꯍꯥꯞꯂꯒ ꯐꯖꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯌꯥꯗ꯭ꯔꯤꯉꯩ ꯀꯩꯁꯨ ꯊꯣꯏꯅ ꯈꯜꯂꯨꯗꯕꯅꯤ, ꯍꯧꯖꯤꯛ ꯈꯪꯍꯧꯗ ꯌꯥꯔꯦꯅ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗꯗꯤ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯍꯦꯟꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕꯅꯤ꯫ ꯑꯃ ꯏꯕ ꯂꯣꯏꯕꯒ ꯑꯃ ꯑꯃꯨꯛ ꯄꯥꯏ, ꯋꯥꯍꯩ ꯋꯥꯇꯥ ꯊꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯁꯦꯒꯥꯏꯔꯒ ꯂꯪꯊꯣꯛꯈꯤ꯫ ꯐꯅ ꯌꯥꯝꯃꯤ ꯃꯥꯅ ꯑꯗꯨꯝꯅ ꯂꯪꯊꯣꯛꯂꯤꯕꯁꯤ꯫ ꯁꯣꯐꯥ ꯀꯥꯗꯨ ꯃꯁꯤꯟꯕ ꯊꯨꯡꯅ ꯆꯥꯏꯔꯤ, ꯑꯉꯧꯕ ꯆꯦꯕꯥ ꯉꯥꯛꯇ ꯉꯥꯏꯔꯤ꯫ ꯍꯦꯟꯊꯣꯏ ꯍꯤꯌꯥꯏꯅꯨꯒꯤ ꯃꯇꯧꯗ ꯏ ꯀꯥꯔꯗꯨꯅ ꯆꯩꯕ ꯍꯧꯔꯛꯏ꯫ ꯅꯨꯄꯤꯌꯥ, ꯅꯪꯅ ꯉꯁꯥꯏꯗ ꯏꯔꯛꯏꯁꯦ ꯄꯨꯡ 2ꯃꯨꯛꯇꯤ ꯐꯥꯖꯤꯜꯂꯛꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯝꯇ ꯍꯦꯛ ꯌꯥꯎꯗ꯭ꯔꯤꯕꯣ? ꯅꯠꯇꯦ, ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯝꯃꯤꯕ ꯀꯥꯁꯤꯃ ꯊꯟꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯆꯦꯁꯤꯡꯁꯤꯅ ꯀꯣꯛ ꯐꯥꯎꯕ ꯀꯨꯞꯍꯟꯈꯤꯗꯧꯔꯦꯕ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯑꯣꯚꯔ ꯆꯠꯄꯤ ꯋꯥꯉꯥꯡꯗꯣ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯥꯁꯦ ꯀꯩꯁꯨ ꯊꯟꯗ꯭ꯔꯤ, ꯑꯩꯁꯨ ꯎꯏꯌꯦ, ꯃꯤꯠ ꯇꯥꯡꯗꯦ꯫ ꯌꯥꯔꯦ, ꯄꯨꯡ 2 ꯇꯥꯕꯅ ꯍꯥꯜꯂꯅꯤꯝꯅꯤ꯫ ꯅꯪꯅ ꯆꯤꯊꯤ ꯃꯆꯥ ꯑꯃ ꯏꯔꯤꯉꯩꯗꯅꯦ, ꯃꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯣ ꯍꯦꯟꯈ꯭ꯔꯗꯤ ꯄꯤꯅꯤꯡꯂꯤꯕ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯣ ꯍꯥꯏꯕ ꯐꯪꯒꯅꯤ ꯅꯪ꯫ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ? 11꯫ ꯑꯁ, ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯅꯪꯉꯔꯣꯏꯌꯦ꯫ ꯀꯌꯥꯝ ꯏꯒꯦ ꯍꯥꯏꯔꯤꯅꯣ? ꯁꯠ ꯈꯔ ꯏꯔꯣ꯫ ꯌꯥꯝꯗ꯭ꯔꯁꯨ ꯋꯥꯍꯩ ꯈꯔ ꯍꯥꯏꯈ꯭ꯔꯣ, ꯑꯇꯩ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯨꯅ ꯀꯣꯟꯅ ꯎꯅꯔꯒ ꯍꯥꯏꯅꯔꯣ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ꯫ ꯁꯠ ꯏꯔꯣꯕ꯫ ꯍꯣꯏ ꯑꯝꯅꯤ꯫ ꯍꯤꯌꯥꯏꯅꯨ ꯆꯤꯊꯤ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯏꯔꯤ꯫ ꯏꯕ ꯂꯣꯏꯔꯒ ꯄꯥꯗꯨꯅ ꯌꯦꯡꯖꯩ꯫ ꯃꯥꯂꯦꯝ, ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔꯤꯕꯗꯣ ꯂꯧꯒꯅꯨ꯫ ꯑꯩ ꯃꯥꯒ ꯀꯣꯏꯅꯕ ꯅꯠꯇꯤꯌꯦ꯫ ꯃꯥꯗꯤ ꯏꯕꯨꯡꯅꯤ꯫ ꯑꯩꯗꯤ ꯅꯪ ꯅꯠꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯥ ꯀꯣꯏꯗ꯭ꯔꯤ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯣ, ꯅꯪꯅ ꯌꯥꯅꯤꯡꯕ ꯅꯨꯃꯤꯠꯇ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯩꯁꯨ ꯅꯪꯅ ꯄꯥꯎꯈꯨꯝꯗꯤ ꯁꯣꯏꯗꯅ ꯄꯤꯔꯛꯈꯤꯅꯤ ꯈꯟꯅ ꯉꯁꯤ ꯐꯥꯎꯕ ꯉꯥꯏꯔꯛꯄꯅꯤ꯫ ꯑꯩ ꯋꯥꯈꯜ ꯍꯣꯡꯗ꯭ꯔꯤ ꯏꯕꯨꯡꯉꯣ꯫ ꯅꯪꯉꯣꯟꯗ ꯑꯩꯅ ꯁꯥꯟꯅꯕ ꯅꯠꯇꯤꯌꯦ꯫ ꯅꯪꯅ ꯂꯥꯟꯅ ꯈꯟꯕꯗꯣ ꯈꯟꯒꯅꯨ꯫ ꯑꯩ ꯅꯪ ꯅꯠꯇꯕ ꯑꯝꯇ ꯀꯣꯏꯗ꯭ꯔꯤꯀꯣ꯫ ꯑꯗꯣ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦ, ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯎ꯫ ꯆꯥꯕ ꯇꯨꯝꯕꯁꯨ ꯆꯥꯡ ꯅꯥꯏꯌꯨ꯫ ꯑꯦꯛꯖꯥꯝ ꯃꯌꯥꯗ ꯇꯨꯝꯕ ꯆꯥꯕ ꯆꯥꯡ ナꯏꯗ꯭ꯔꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯉꯝꯃꯣꯏ꯫ ꯃꯤꯅ ꯍꯦꯜꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯍꯟꯗꯛ ꯅꯪ ꯈꯔ ꯉꯥꯎꯁꯤꯟꯅꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ꯫ ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦ꯫ ꯅꯪꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯌꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨ꯫ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯅꯪꯅ ꯍꯣꯁꯇꯦꯜꯗꯒꯤ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯕꯖꯥꯔꯗ ꯊꯦꯡꯅꯁꯤ꯫ ꯑꯩꯒꯤ ꯅꯝꯕꯔꯁꯤꯗ ꯄꯥꯎ ꯐꯥꯎꯔꯛꯎ꯫ ꯅꯪꯒꯤ ꯀꯣꯜ ꯂꯥꯛꯄ ꯉꯥꯏꯔꯝꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯎꯅꯔꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯗꯧ ꯂꯩꯀꯣ ꯕꯨꯡꯉꯣ꯫ ꯂꯦꯇꯔ ꯐ꯭ꯔꯣꯝ ꯕꯨꯡꯉꯣꯒꯤ ꯆꯤꯆꯦ꯫ ꯆꯤꯊꯤ ꯑꯗꯨ ꯄꯥꯕ ꯂꯣꯏꯔꯒ ꯃꯣꯃꯣ ꯅꯣꯛꯅ ꯊꯨꯞꯆꯤꯜꯂꯤ꯫ ꯅꯨꯄꯤꯌꯥ, ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯎ, ꯆꯥꯛꯈꯥꯎ ꯇꯠꯇꯣꯔꯤ꯫ ꯉꯁꯥꯏꯈꯩ ꯆꯤꯊꯤ ꯏꯔꯤꯉꯩꯗꯗꯤ ꯆꯥꯛꯁꯤ ꯂꯥꯝꯃꯝꯗꯕꯅꯤ, ꯍꯧꯖꯤꯛꯇ ꯂꯥꯝꯃꯛꯑꯦꯕ꯫ ꯅꯪ ꯀꯩꯅꯣꯝ ꯇꯧꯁꯤꯜꯂꯛꯏ, ꯇꯤꯟꯅꯗꯧꯕ ꯇꯟꯁꯤꯜꯂꯛꯏ ꯏꯕꯦꯝꯃ꯫ ꯅꯪ ꯑꯩꯒ ꯇꯤꯟꯅꯗ꯭ꯔꯗꯤ ꯀꯅꯥꯒ ꯇꯤꯟꯅꯔꯨꯒꯦ ꯍꯥꯏꯅꯣ? ꯌꯥꯔꯦ ꯑꯃꯨꯛ, ꯈꯟꯅꯐꯝ ꯊꯤꯔꯛꯑꯅꯨ, ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯎ꯫ ꯌꯥꯝ ꯍꯧꯔꯛꯀꯅꯨꯍꯦ, ꯂꯥꯎ꯫ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗ ꯑꯐꯥꯎ ꯌꯥꯝ ꯁꯥꯏ꯫ ꯉꯁꯥꯏꯅ ꯅꯪꯗꯤ ꯊꯤꯔꯒ ꯆꯥꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯕ, ꯃꯤꯇꯣꯞ ꯇꯧꯅ ꯑꯩ ꯉꯥꯏꯔꯤꯕ꯫ ꯑꯩꯁꯦ ꯏꯇꯣꯝꯇ ꯆꯥꯛ ꯆꯥꯕ ꯍꯩꯅꯗꯦꯁꯦ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯍꯦ ꯅꯪ꯫ ꯍꯤꯌꯥꯏꯅꯨ ꯋꯥ ꯃꯈꯥ ꯈꯨꯝꯒꯦ ꯇꯧꯕꯒ ꯃꯄꯥꯟꯗꯒꯤ ꯃꯥꯂꯤꯀꯥꯗꯨ ꯍꯤꯌꯥꯏꯅꯨ ꯀꯧꯗꯅ ꯆꯪꯂꯛꯏ꯫ ꯍꯤꯌꯥꯏꯅꯨ, ꯍꯤꯌꯥꯏꯅꯨ꯫ ꯑꯕꯣꯛ, ꯇꯥꯏꯌꯦ, ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯂꯛꯑꯣ꯫ ꯍꯥꯏ, ꯀꯔꯣꯝꯗ ꯂꯩꯔꯤꯅꯣꯅꯦ? ꯆꯥꯛꯈꯨꯝꯗꯅꯦ ꯑꯕꯣꯛ, ꯑꯗꯨꯝ ꯆꯪꯂꯛꯑꯣ꯫ ꯆꯥꯛ ꯊꯤꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯍꯩ, ꯅꯣꯏꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯔꯅꯦ? ꯑꯧ, ꯍꯧꯖꯤꯛꯇ ꯆꯥꯒꯦ ꯇꯧꯔꯤꯌꯦ ꯑꯕꯣꯛ꯫ ꯊꯦꯡꯉꯤꯗ꯫ ꯈꯔ ꯊꯦꯡꯉꯤ꯫ ꯑꯕꯣꯛꯇꯤ ꯆꯥꯔꯛꯑꯕꯣ? ꯆꯥꯔꯛꯑꯦ꯫ ꯑꯗꯣ ꯑꯕꯣꯛ, ꯉꯁꯤꯗꯤ ꯇ꯭ꯌꯨꯁꯟꯗꯣ ꯇꯧꯔꯔꯣꯏꯁꯤ꯫ ꯑꯩ ꯊꯕꯛ ꯆꯠꯀꯗꯕ ꯑꯃ ꯂꯩꯔꯦ, ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯔꯁꯦꯕ꯫ ꯃꯥꯂꯤꯀꯥꯗꯨ ꯁꯨꯛꯅ, ꯑꯁ, ꯑꯩꯅꯗꯤ ꯁꯣꯝꯗ ꯕꯤꯠꯁꯦ ꯀꯟꯅ ꯂꯩꯔꯛꯑꯕ ꯀꯥꯟꯁꯤꯗ ꯁꯨꯃꯥꯏꯅ ꯂꯦꯞꯄꯁꯤ ꯃꯥꯏꯟꯁꯤ ꯔꯤꯁꯦꯠ ꯍꯦꯛꯇ ꯇꯧꯏ꯫ ꯑꯗꯨꯝ ꯄꯣꯄꯥꯂꯤ ꯑꯣꯏꯅ ꯇꯧꯍꯟꯅꯤꯡꯉꯤꯅꯦ ꯑꯕꯣꯛꯇꯤ꯫ ꯑꯩꯃ, ꯀꯩꯅꯣ ꯏꯕꯣꯛ ꯄꯣꯄꯥꯂꯤꯗꯤ? ꯀꯔꯤ? ꯍꯣꯏ, ꯃꯣꯏꯒꯤꯅꯦ ꯐꯖꯅ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ꯫ ꯄ꯭ꯔꯣꯄꯔꯂꯤ ꯍꯥꯏꯕꯅꯦ ꯏꯕꯣꯛ, ꯄꯣꯄꯥꯂꯤ ꯍꯥꯏꯕ ꯅꯠꯇꯤꯌꯦ꯫ ꯍꯣ ꯑꯗꯣ ꯈꯪꯗꯦꯗ ꯑꯗꯨ ꯑꯗꯥꯒ, ꯅꯣꯏꯅ ꯈꯪꯉꯗꯤ ꯌꯥꯔꯦ, ꯃꯤꯅ ꯈꯪꯗ꯭ꯔꯁꯨ꯫ ꯏꯕꯣꯛꯇꯤ ꯌꯥꯝ ꯍꯩꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯑꯇꯩꯗꯤ ꯀꯩꯀꯩ ꯇꯝꯕꯤꯒꯦꯕꯣ? ꯀꯩ ꯂꯝꯗꯩꯅꯣ? ꯆꯥꯛ ꯆꯥꯔꯕꯣ? ꯑꯗꯩ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ?
ꯑꯇꯩ ꯈꯔꯁꯨ ꯑꯗꯨꯝ ꯇꯥꯛꯏꯗ. ꯑꯣ, ꯌꯥꯝ ꯇꯥꯛꯑꯝꯃꯦꯅ ꯑꯗꯨꯗꯤ. ꯑꯗꯣ ꯕꯣ, ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯏ ꯍꯥꯏꯗꯣ ꯑꯝꯇ ꯍꯥꯏꯔꯛꯎ, ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ. ꯍꯥꯍꯥ, ꯍꯥꯏꯒꯦꯁꯦ. ꯑꯗꯨꯛ ꯌꯥꯝ ꯂꯥꯏꯕꯗꯨꯕꯨ. What is the ꯅꯪꯒꯤ ꯅꯃꯤꯡ? ꯑꯣ, ꯑꯗꯣ ꯑꯕꯣꯛ ꯀꯥꯏꯗꯒꯤꯅꯣ ꯅꯃꯤꯡ ꯍꯪꯉꯛꯑꯗꯤ ꯑꯕꯣꯛꯇꯤ ꯀꯩ ꯈꯨꯝꯗꯣꯏꯕ? ꯑꯗꯨꯕꯨꯔꯣ, ꯍꯥꯏꯕꯤꯒꯦ. ꯏꯔꯥꯏ ꯂꯥꯏꯕꯗꯨꯕꯨ. I am from ꯃꯣꯏꯔꯥꯡ. ꯑꯌꯥ, ꯌꯥꯝ ꯍꯩꯔꯦ ꯑꯕꯣꯛꯁꯦ. ꯍꯩꯕꯅꯤ ꯃꯤ ꯍꯦꯟꯊꯣꯏ ꯅꯪꯕꯣ. ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯇꯝꯃꯛꯇꯕꯗꯧꯅ. ꯃꯥꯂꯤꯀꯥꯒꯤ ꯃꯇꯧꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯅꯣꯛꯏ. ꯌꯥꯏꯅꯣ, ꯉꯁꯤꯗꯤ ꯅꯪ ꯕꯤꯖꯤ ꯑꯣꯏꯔꯕꯅꯤꯅ ꯇꯨꯃꯣꯔꯣꯗ ꯑꯩ ꯀꯝ ꯇꯧꯔꯛꯑꯒꯦꯀꯣ. ꯍꯣꯏ ꯑꯕꯣꯛ. Okay, bye. I am going to my hotel. ꯍꯣꯏ ꯑꯕꯣꯛ, bye. ꯃꯥꯂꯤꯀꯥ ꯊꯣꯛꯈ꯭ꯔꯦ. ꯍꯦꯟꯊꯣꯏꯒ ꯍꯤꯌꯥꯏꯅꯨꯒ ꯄꯨꯟꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯃꯥꯂꯤꯀꯥꯒꯤ ꯃꯇꯧꯗ. ꯍꯣꯁꯇꯦꯜꯗ ꯑꯊꯣꯏꯕꯒ ꯅꯥꯎꯇꯣꯟꯒꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯕꯨ ꯑꯃꯨꯛꯇꯪ ꯎꯅꯒꯦꯅ ꯉꯁꯥꯏꯗꯒꯤ ꯊꯤꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯗꯦꯅ ꯍꯥꯏꯅ ꯄꯨꯡ 2 ꯇꯥꯁꯤꯜꯂꯛꯂꯤ. ꯀꯔꯤ ꯎꯄꯥꯏ ꯇꯧꯔꯒ ꯒꯦꯠ ꯐꯥꯎꯕꯗꯪ ꯊꯣꯛꯁꯤꯒꯦꯅ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯇꯥꯅꯩ. ꯑꯊꯣꯏꯕꯅ, ꯅꯨꯄꯥ, ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ? ꯄꯨꯡ ꯇꯥꯁꯤꯜꯂꯛꯏ. ꯑꯗꯨꯅꯦ, ꯒꯦꯠ ꯐꯥꯎꯗꯪ ꯊꯣꯛꯄ ꯌꯥꯔꯗꯤ ꯌꯥꯔꯦꯕ. ꯑꯩꯈꯣꯏꯅꯤ ꯍꯥꯏꯒꯦ ꯍꯥꯏꯖꯤꯜꯂꯨꯔꯒ ꯊꯣꯛꯇ꯭ꯔꯗꯤ ꯆꯤꯆꯦꯗꯨꯅ ꯁꯥꯎꯔꯅꯤꯕ. ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯊꯥꯖꯔꯔꯣꯏꯕ. ꯑꯗꯨꯅꯤꯅꯦ, ꯑꯁ, ꯑꯩꯗꯤ ꯑꯝꯇ ꯊꯥꯖꯔꯣꯏ. ꯃꯤ ꯑꯣꯖా ꯑꯝꯇꯁꯨ ꯂꯩꯇꯦ. ꯀꯅꯥꯗ ꯍꯥꯏꯔꯒ ꯊꯣꯛꯇꯣꯏꯅꯣꯕ ꯑꯩꯈꯣꯏꯅꯤꯕꯨ? ꯃꯣꯏ ꯑꯅꯤꯅ ꯃꯊꯥ ꯀꯟꯅ ꯁꯥꯔꯤꯉꯩ ꯁꯥꯔ ꯖꯦꯝꯁꯇꯣ ꯆꯪꯂꯛꯏ. ꯑꯊꯣꯏꯕ, ꯁꯦ, ꯅꯣꯏ ꯆꯤꯆꯦꯅꯦ ꯍꯥꯏ, ꯐꯣꯟ ꯑꯝꯇ ꯄꯥꯏꯔꯛꯑꯣꯌꯦ. ꯑꯊꯣꯏꯕ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯥꯔ ꯖꯦꯝꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ. ꯀꯔꯥꯏ ꯁꯥꯔ? ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯇꯥꯞ ꯂꯧꯏ. ꯍꯩ ꯅꯪꯅꯤꯅꯦꯍꯦ, ꯐꯣꯟ ꯀꯥꯁꯦ ꯈꯨꯠꯇꯩ ꯅꯥꯟꯊꯔꯒ ꯇꯥꯗꯅ ꯀꯥꯏꯕ ꯇꯥꯔꯦꯅꯦ. ꯑꯊꯣꯏꯕ ꯁꯥꯔꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯦ. ꯐꯣꯟꯗꯨ ꯃꯅꯥꯗ ꯅꯞꯂꯒ, ꯍꯜꯂꯣ ꯆꯦ, ꯑꯩꯈꯣꯏ ꯒꯦꯠꯇ ꯂꯩꯔꯦ, ꯅꯣꯏ ꯑꯝꯇ ꯊꯣꯛꯂꯛꯑꯣ. ꯍꯣꯏ ꯆꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ, ꯑꯩꯒ ꯅꯥꯎꯇꯣꯟꯒ ꯊꯣꯛꯂꯛꯑꯒꯦ. ꯍꯣꯏ. ꯁꯥꯔ, ꯑꯩꯈꯣꯏ ꯆꯦꯗꯣ ꯑꯩꯒ ꯑꯆꯥꯄꯣꯠ ꯊꯤꯟꯕ ꯂꯥꯛꯏ, ꯒꯦꯠꯇ ꯂꯩꯔꯦ, ꯑꯝꯇ ꯂꯧꯔꯨꯒꯦ. ꯍꯣꯏ, ꯀꯨꯏꯅ ꯂꯩꯔꯛꯀꯅꯨꯀꯣ. ꯍꯣꯏ ꯁꯥꯔ. ꯌꯥꯝ ꯍꯔꯥꯎꯅ ꯎꯏꯗ, ꯆꯤꯆꯦ ꯑꯃꯨꯛ ꯑꯣꯏꯔꯝꯗꯗꯅꯀꯣ. ꯑꯁ ꯁꯥꯔ, ꯆꯤꯆꯦꯅꯤ, ꯂꯥꯟ ꯍꯦꯛꯇ ꯎꯏꯌꯦ ꯁꯥꯔꯁꯦ, ꯇꯜꯂꯦꯍꯦ. ꯍꯣꯏ, ꯂꯧꯔꯨꯔꯆꯣ. ꯅꯥꯎꯇꯣꯟ, ꯂꯥꯎꯍꯩ. ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯒꯦꯠꯇ ꯊꯣꯛꯂꯛꯏ. ꯎꯔꯦ ꯒꯦꯠꯇꯒꯤ ꯈꯔ ꯈꯖꯤꯛ ꯍꯟꯗꯣꯛꯂꯒ ꯍꯤꯌꯥꯏꯅꯨꯒ ꯍꯦꯟꯊꯣꯏꯒ ꯂꯩꯔꯤꯕꯗꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ. ꯆꯦ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯧꯔꯛꯄ? ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ, ꯅꯣꯏ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯕꯗꯨꯗ ꯊꯣꯛꯄ ꯌꯥꯗ꯭ꯔꯕ꯭ꯔꯥꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏꯅꯤ. ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯍꯥꯏꯔ ꯊꯣꯛꯁꯤꯒꯦꯅ ꯈꯟꯅꯔꯝꯕꯅꯤ. ꯇꯥꯟ ꯆꯥꯅ ꯆꯦꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄꯗꯩ ꯊꯣꯛꯂꯛꯏꯅꯤ. ꯐꯔꯦꯁꯦ, ꯅꯪꯅ ꯍꯥꯏꯕꯗꯣ ꯃꯅꯨꯡꯗ ꯌꯥꯎꯔꯕꯅꯤ. ꯍꯣꯔꯦꯟ ꯑꯣꯖꯥꯁꯤꯡꯅ ꯆꯤꯡꯅꯗꯅꯕ ꯍꯥꯏꯗꯅ ꯑꯆꯥꯄꯣꯠ ꯈꯔꯁꯨ ꯂꯩꯔꯛꯄꯅꯤ. ꯑꯊꯣꯏꯕꯁꯨ ꯍꯤꯌꯥꯏꯅꯨꯅ ꯄꯤꯔꯛꯂꯤꯕ ꯈꯥꯎꯗꯨ ꯂꯧꯁꯤꯜꯂꯤ. ꯑꯗꯨꯗꯤ ꯆꯤꯆꯦ, ꯑꯩꯈꯣꯏꯃꯨꯛ ꯆꯪꯈ꯭ꯔꯒꯦ. ꯍꯣꯏ, ꯆꯪꯉꯣ. ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎꯀꯣ, ꯉꯥꯎꯁꯤꯟꯅꯅꯨ. ꯍꯣꯏ ꯆꯦ. ꯅꯨꯄꯤꯌꯥ, ꯆꯠꯁꯦ ꯑꯩꯈꯣꯏꯅꯤꯁꯨ. ꯃꯃꯥꯏ ꯂꯩꯊꯣꯔꯛꯑꯣ. ꯍꯤꯌꯥꯏꯅꯨ ꯒꯥꯔꯤꯗꯣ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯧꯈ꯭ꯔꯦ. ꯑꯊꯣꯏꯕꯒ ꯅꯥꯎꯇꯣꯟꯒꯁꯨ ꯈꯥꯎꯗꯨ ꯄꯨꯗꯨꯅ ꯔꯨꯝꯗ ꯆꯪꯂꯛꯏ. ꯁꯥꯔ ꯖꯦꯝꯁꯅ, ꯍꯥꯏ ꯑꯊꯣꯏꯕ, ꯀꯔꯤ ꯄꯤꯔꯝꯃꯤꯅꯣ? ꯁꯥꯔ, ꯆꯧꯃꯤꯟꯒ ꯃꯣꯃꯣꯒ ꯆꯤꯀꯟ ꯁꯃꯣꯁꯥꯒꯅꯤ. ꯑꯩ, ꯍꯥꯎꯔꯅꯤꯍꯦ ꯑꯗꯨꯗꯤ. ꯁꯥꯔꯁꯨ ꯆꯥꯁꯤꯜꯂꯛꯑꯣ ꯄꯨꯟꯅ. ꯌꯥꯗꯦ. ꯁꯥꯔꯗꯤ ꯍꯟꯗꯛ ꯖꯤꯝ ꯆꯠꯇꯅ ꯀꯟꯅ ꯍꯣꯠꯅꯔꯤ. ꯑꯗꯨꯅ ꯊꯥꯎ ꯅꯨꯡ ꯌꯥꯝ ꯆꯥꯁꯤꯟꯕ ꯌꯥꯗꯦ. ꯆꯥꯅꯤꯡꯉꯁꯨ ꯈꯥꯡꯉꯤꯍꯦ ꯑꯉꯥꯡꯁꯥ. ꯁꯥꯔ, ꯈꯥꯡꯕꯗ ꯋꯥꯕꯅꯤꯗ. ꯃꯤꯅ ꯆꯥꯔꯒ ꯌꯦꯡꯕꯁꯦ ꯌꯥꯝ ꯋꯥꯕꯅꯤ. ꯆꯥꯎꯔꯣ, ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯄꯥꯁꯤꯀꯣ. ꯉꯁꯤꯗꯤ ꯑꯣꯖꯥꯁꯤꯡꯁꯨ ꯑꯝꯇ ꯂꯥꯛꯇꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯈꯪꯗ꯭ರೆ. ꯍꯣꯏ ꯁꯥꯔ, ꯆꯥꯔꯨꯈꯤꯒꯦ ꯑꯗꯨꯗꯤ. ꯑꯊꯣꯏꯕ ꯀꯥꯗꯩ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯥꯂꯦꯝꯕꯨ ꯊꯤꯔꯛꯏ. ꯅꯤꯄꯥꯎ. ꯀꯩꯗꯧꯔꯒꯦ? ꯀꯩꯅꯣꯃꯕꯣ? ꯈꯥꯎꯗꯨꯗꯒꯤ ꯄꯦꯛ ꯐꯖꯅ ꯇꯧꯔꯕ ꯆꯤꯊꯤꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯥꯂꯦꯝꯗ ꯄꯤ. ꯀꯩꯅꯣ ꯁꯤꯅꯃꯣ? ꯍꯥꯡꯗꯣꯛꯑꯒ ꯄꯥꯔ ꯌꯦꯡꯉꯣ. ꯀꯅꯥ ꯄꯤꯔꯛꯏꯅꯣ? ꯌꯦꯡꯉꯣ, ꯅꯁꯥꯅ ꯄꯥꯔꯒ ꯈꯪꯖꯔꯣ. ꯃꯥꯂꯦꯝ ꯍꯥꯡꯗꯣꯛꯇꯨꯅ ꯆꯤꯊꯤꯗꯨ ꯄꯥꯏ. ꯄꯥꯕ ꯂꯣꯏꯔꯛꯄꯗ ꯃꯁꯥꯗꯣ ꯍꯔꯥꯎꯕꯅ ꯇꯧꯐꯝ ꯈꯪꯗꯦ.
Nipa, chithi se sengmani ko. Noi nei haraunaba simjin sajinba chithi di natte ko. Se hojikta piramini jicheduna chanaba si sune. Akhoi di mapane thokpase yade. Aduga kamaina chanaba se lairudinuba. Akhoi sibu chin yam thiba migi type ta. Ai chaklami keke pirai no puturo charse. Athoiba malemna mamit phaina yengi. Yam paktena nangdia. Aribi pamdi hairamaga aribigi wakhala Dr. Lenin yaudeda khaaga ngawbai changse over chasale. Wathi ngang lernu charse mi ai chaklami ni. Nauton se amta mabuk se pokhai ge pija se matuna pirak pachapo se. Chau momo chicken samosa adai atopa fast food ki item khara su yauri. Phanayami hiainu na pirak libadu. Nahan makai isuk suk thaduna mangduna ta leiramba malem ngasi din nokphet toba maithongda adum lei. Iyai phabido ngasi di masa inung nungaiti ihai haningde wakal lusu yam wabagum tawi himna wakal khalli. Aina mabo suk thamoi sengna nungsijari base mana di suk khangbiraroidra. Asukui na mabo thamoi da lacharak base maphamdagi nungsi irik amata phangda aibu sumna wana sumnai ratra. Sanatoi garosna igana toina aibu chaibase chumladra. Mamida ngauzabi oina thokladra. Aibu makhoi ni yarakta taratra. Mikup khara mong mangduna lei. Ai wakalan thaba yade na. Asukui na mabu nungsijaba khanjarakpase arimada manghanba yade. Ai wakalan thaba yade. Mabu ai yoidaba yade. Handak se yai phabisu malemgi wakhalda tumba chaba changdrabani. Aduna masasi sonjinbani hana mayumdagi lakhiba phibamdu oidri matam chana tumba chaba tawraktabanara. Numidangi matamni mayam chak chanaba toknarai. Adubu yai phabidi kaada lei. Sanatoi garosni gasu lakjarani nungtigi su lae khandana mayam lepiba manakta changsinduna lepkhre. Mayam chak chaba loina holda phamnakre hojik phawba yai phabido holda changdri. Sum kuina leibadi yadabanina masu kadagi tholai. Hol tamna chatpa hawi. Male manithoiba athoiba makhoi ahum su holda lai. Nautondi chaklami nui ngaiba ngamaroi haidana atai mamanaba singa changkhrabani. Iyai phabi hol yoramdai adwaida malembu uri. Adubu khangodi chatna yai phabi lemaida haithakre. Yai phabi malemna haikhibani manithoiba athoiba makhoi supunna yenglai. Ure yai phabi na lemaida taribadu pakhana chensile. Malem chensilabasu yai phabi budi soke khallode nakanda leptuna lei. Manithoiba yai phabi bu konkhatli. Yai phabi se wakalam ta tause. Malemna nupa saroi misoi imta kau. Athoiba holda chensinduna makol hauna kawi. Sir Miss Oja singduda yai phabido wan thaure haidana tamlami. Chak chagi toramba Sanathoi garosni gada pupuk haugatuna chenthoki. Leihauriba mayam dusu loina pakhatnari sak sapham khangnadri. Sir James ka Miss Kalpana gasu tholai. Miss na ai manithoiba nakoi khara tawraga aigi ka phawda thangbiro. Hoi Miss. Manithoiba matomdana yai phabibu thangduna Miss Kalpanagi ka phawba puri. Manithoiba masado pakhatpana kainom tawri. Yai phabigi matauda kada thanamduna masado thak niktuna tholai. Malemga athoibaga mabu mapanda ngaiduna leirami. Manithoiba thawai nungaitri khangbana makhoinina thimjinbi. Itaw khem tawrisi. Malemna itaw hena khanjilunu kashi tawri. Manithoibadi masado pakhatchei thamoina khoidajabi mana asumna khangaudana mitmangda lekthakibasida. Law itaw chakaji chanaba tawrisi. Dr. Sulakre yingjarasani kashi tawriba. Taw ai chaba changdo mandreda. Ama loikibada ngari na mohawra gairo. Law noigi sumbase yengingdabaini ai noji pawba nupi koida leise. Male mathoibada mamit paini yenglai. Lao namina na paidana leiranu. Hore la hingdine chak yaudana tumba yaroi. Ani dusu chak chapam holda changlai.
ꯃꯈꯣꯏꯅ ꯆꯪꯂꯛꯄꯗ ꯅꯥꯎꯇꯣꯟꯗꯨ ꯊꯣꯛꯂꯛꯏ꯫ ꯑꯣꯏ, ꯅꯣꯏꯗꯤ ꯉꯁꯥꯏꯗꯤ ꯀꯩꯗꯧꯔꯤꯕ? ꯍꯧꯖꯤꯛꯇꯒ ꯆꯥꯕ ꯆꯪꯉꯛꯑꯗꯅ꯫ ꯑꯊꯣꯏꯕꯅ ꯅꯪꯗꯧꯅ ꯊꯤꯕꯣꯡ ꯂꯥꯎꯗꯕꯅꯤꯅ ꯀꯣꯟꯅ ꯏꯪꯅ ꯇꯞꯅ ꯆꯥꯒꯦꯅ ꯆꯪꯂꯛꯇ꯭ꯔꯤꯕ꯫ ꯆꯥꯍꯧꯔꯣꯏ ꯏꯕꯣ, ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯑꯗꯨꯏꯗꯤ, ꯀꯨꯝꯕ ꯀꯔꯅꯅꯤꯅ꯫ ꯑꯍꯣꯏ꯫ ꯅꯥꯎꯇꯣꯟ ꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯏ꯫ ꯃꯅꯤꯊꯣꯏꯕꯗꯤ ꯆꯥꯛꯇꯨ ꯏꯆꯥ ꯆꯥꯁꯤꯟꯕ ꯌꯥꯗꯦ, ꯑꯗꯨꯕꯨ ꯃꯥꯂꯦꯝꯗꯤ ꯐꯖꯅ ꯆꯥꯏ꯫ ꯅꯍꯥꯟꯈꯩ ꯆꯥꯈꯤꯗꯕꯒꯤ ꯐꯨꯒꯠꯂꯒ ꯆꯥꯏ꯫ ꯑꯊꯣꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯌꯦꯡꯉꯒ ꯅꯣꯛꯏ꯫ ꯇꯧꯅꯔꯤꯁꯤ ꯌꯦꯡꯎ, ꯑꯃ ꯂꯣꯏꯕꯒ ꯑꯃ, ꯑꯃ ꯂꯣꯏꯕꯒ ꯑꯃ꯫ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ ꯀꯨꯝꯍꯩꯁꯤ꯫ ꯅꯨꯡꯁꯤꯕꯩ ꯃꯩꯆꯥꯛꯁꯤ ꯋꯥꯗꯤ ꯋꯥꯕ ꯖꯥꯠꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯆꯥꯛ ꯆꯥꯈ꯭ꯔꯦ꯫ ꯗꯣꯛꯇꯔꯅ ꯌꯥꯏꯐꯕꯤꯕꯨ ꯅꯤꯡꯊꯤꯅ ꯌꯦꯡꯕꯤꯔꯕ ꯃꯇꯨꯡ ꯍꯥꯏꯔꯛꯏ꯫ ꯌꯥꯏꯐꯕꯤ, ꯅꯪꯕꯨ ꯍꯟꯗꯛ ꯃꯔꯛ ꯇꯨꯝꯕ ꯆꯥꯕ ꯆꯥꯡ ꯅꯥꯏꯗꯕ꯭ꯔꯣ? ꯁꯅꯥꯊꯣꯏꯅ ꯑꯣꯏꯅ ꯈꯨꯝꯃꯤ꯫ ꯅꯥꯏꯗꯕꯅꯦ ꯗꯣꯛꯇꯔ꯫ ꯀꯩꯒꯤꯅꯣ ꯅꯪꯗꯤ ꯑꯦꯛꯖꯥꯝ ꯃꯌꯥꯁꯤꯗ ꯅꯁꯥꯅ ꯅꯁꯥꯒꯤ ꯀꯦꯌꯔ ꯀꯔꯤꯝ ꯂꯧꯗ꯭ꯔꯤꯕꯗꯤ? ꯅꯠꯇꯦ ꯅꯪꯕꯨ ꯑꯦꯛꯖꯥꯝꯒꯤ ꯁ꯭ꯇ꯭ꯔꯦꯁꯀ ꯂꯩꯕ꯭ꯔꯣ? ꯈꯔ ꯂꯩꯌꯦ ꯗꯣꯛꯇꯔ꯫ ꯁꯥꯇ꯭ꯔꯤꯅꯤ, ꯀꯩꯒꯤ ꯂꯩꯇꯅꯤ? ꯃꯍꯩꯔꯣꯏ ꯈꯨꯗꯤꯡ ꯂꯩꯕꯅꯤ꯫ ꯑꯗꯣ ꯑꯦꯛꯖꯥꯝ ꯃꯌꯥꯗ ꯇꯨꯝꯕ ꯆꯥꯕ ꯆꯥꯡ ꯅꯥꯏꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯑꯦꯛꯖꯥꯝꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯐꯖꯅ ꯇꯧꯕ ꯉꯝꯒꯅꯤ? ꯅꯈꯣꯏꯕꯨ ꯑꯣꯖꯥꯁꯤꯡꯒꯤ ꯑꯦꯗꯚꯥꯏꯁ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ? ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯌꯥꯝ ꯁꯤꯟꯕꯗꯥꯏꯅꯦ? ꯀꯔꯝꯅ ꯑꯦꯛꯖꯥꯝꯁꯤ ꯃꯥꯌꯣꯛꯅꯒꯅꯤꯅ ꯅꯪꯕꯨ ꯑꯝꯇ ꯈꯪꯗ꯭ꯔꯣ? ꯈꯪꯉꯦ ꯗꯣꯛꯇꯔ꯫ ꯑꯗꯨꯅꯤ ꯅꯪꯅ ꯅꯁꯥ ꯁꯣꯟꯖꯔꯤꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯕ, ꯇꯨꯝꯕ ꯆꯥꯕ ꯃꯇꯝ ナꯏꯗꯕꯒꯤꯅꯤꯀꯣ꯫ ꯗꯣꯛꯇꯔꯅ ꯑꯦꯗꯚꯥꯏꯁ ꯈꯔ ꯄꯤꯔꯕ ꯃꯇꯨꯡ ꯆꯥꯛ ꯆꯥꯔꯨꯔꯣ ꯍꯥꯏꯅ ꯃꯈꯣꯏ ꯑꯍꯨꯝ ꯍꯣꯜꯗ ꯆꯪꯂꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯪꯂꯛꯄꯗ ꯃꯅꯤꯊꯣꯏꯕ ꯍꯣꯏꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯊꯣꯏꯕ ꯆꯥꯕ ꯂꯣꯏꯕ ꯉꯥꯏꯔꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯃꯥꯂꯦꯝ ꯊꯣꯡꯂꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯐꯝꯕꯅ ꯆꯪꯂꯛꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯎꯏ꯫ ꯑꯗꯨꯅ ꯃꯅꯤꯊꯣꯏꯕꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ ꯂꯥꯛꯏ꯫